ꯊꯥ 7 ꯍꯦꯟꯅ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯈꯨꯟꯁꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯈꯨꯟꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯟꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯨꯕ ꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡꯒꯤ ꯀꯟꯚꯦꯅꯔ ꯔꯥꯖꯤꯕ ꯈꯦꯇ꯭ꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯈ꯭ꯔꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯣꯡꯅ ꯃꯈꯣꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯒꯤ ꯋꯥꯡꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯁꯤꯡꯗ ꯑꯇꯦꯛ ꯇꯧꯕ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯧꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯀꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯠꯊꯔꯛꯄ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗꯁꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯀꯟꯚꯦꯅꯔ ꯔꯥꯖꯤꯕ ꯈꯦꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ 7 ꯍꯦꯟꯅ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯈꯨꯜꯁꯤꯡ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯈꯨꯜꯁꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯦ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯗꯨꯅ ꯂꯥꯛꯈꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯗ ꯍꯟꯖꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯨꯕ ꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩ ꯑꯃꯔꯣꯝꯗꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯈ꯭ꯔꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯣꯡꯅ ꯃꯈꯣꯏꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯒꯤ ꯋꯥꯡꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯄ ꯅꯥꯏꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯧꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯇꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯑꯃꯗꯤ प्रजासिंगा मानदुना चथरकपा एक्टिविटीसिंगा अयेत्पा अथिंगबसु अमता तौबिरगनु हाइना लंसाई थौना मसी फोंदोकजै।